ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯃꯄꯥꯎꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯗ ꯇꯤꯇꯥꯟ꯫ ꯃꯨꯚꯤ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8, 2018 USAꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯂꯝ ꯑꯃꯈꯛꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ IMDbꯗ 4.8 out of 10, Rotten Tomatoesꯗ 20%, ꯕꯣꯛꯁ ꯑꯣꯐꯤꯁꯇ 2.6 million. ꯃꯨꯚꯤ ꯑꯁꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯥꯟꯅꯕ ꯃꯨꯚꯤ ꯑꯃꯈꯛꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅ ꯔꯤꯛꯀꯤ ꯁꯛꯇꯝꯗ ꯁꯦꯝ ꯋꯥꯔꯊꯤꯡꯇꯟ, ꯑꯦꯕꯤꯒꯦꯜꯒꯤ ꯁꯛꯇꯝꯗ ꯇꯦꯂꯔ ꯁ꯭ꯂꯤꯡ, ꯗꯣꯛꯇꯔ ꯐ꯭ꯔꯦꯌꯥ ꯑꯐꯇꯟꯒꯤ ꯁꯛꯇꯝꯗ ꯑꯦꯒꯤꯅꯦꯁ, W.D. ꯇꯦꯂꯤꯒꯤ ꯁꯛꯇꯝꯗ ꯅꯦꯊꯂꯤꯛ ꯏꯃꯥꯅꯨꯑꯦꯜ, ꯄ꯭ꯔꯣꯐꯦꯁꯔ ꯃꯥꯔꯇꯤꯟꯒꯤ ꯁꯛꯇꯝꯗ ꯇꯣꯝ ꯋꯤꯜꯀꯤꯟꯁꯟ, ꯂꯨꯀꯥꯁꯀꯤ ꯁꯛꯇꯝꯗ ꯅꯣꯋꯥ ꯖꯨꯐ꯫ ꯃꯨꯚꯤ ꯑꯁꯤꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯨꯚꯤ ꯑꯁꯤ ꯆꯍꯤ 2048ꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯅ ꯇꯧꯏ꯫ ꯒꯥꯔꯤ ꯈꯔ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯗꯒꯤ ꯅꯦꯛꯇꯣ ꯑꯣꯄꯔꯦꯇꯤꯡ ꯕꯦꯖ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯃ ꯃꯦꯁꯤꯟ ꯑꯃꯗ ꯈꯥꯝꯃꯝꯃꯤ꯫ ꯀꯥꯔꯗ ꯔꯤꯛꯀꯤ ꯐꯦꯃꯤꯂꯤ ꯎꯔꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯤ ꯗꯣꯛꯇꯔ ꯑꯦꯕꯤꯒꯦꯜ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯀꯥꯁ ꯌꯥꯎꯅ ꯃꯦꯁꯟꯗ ꯂꯩꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯤꯒꯤ ꯃꯦꯁꯟꯁꯦ ꯌꯥꯝꯅ ꯍꯥꯏ-ꯇꯦꯛ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯣꯏ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯌꯨꯝ ꯈꯔ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯇꯦꯛꯅꯣꯂꯣꯖꯤ ꯋꯥꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯃꯤꯁꯟ 18ꯁꯤꯗ ꯂꯩꯒꯗꯧꯔꯤ ꯃꯤꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯑꯆꯝꯕ ꯑꯣꯏꯔꯝꯗꯦ, ꯑꯔꯣꯟꯕ ꯃꯤꯁꯟ ꯑꯃꯒꯤ ꯁꯦꯂꯦꯛ ꯇꯧꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯀꯟꯐꯔꯦꯟꯁ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯌꯨꯝ 18ꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯣꯏꯅꯁꯨ ꯔꯤꯁꯔꯆ ꯇꯧꯕꯗ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯗꯨꯅꯤ꯫ ꯁꯤꯒꯤ ꯔꯤꯁꯔꯆꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯃꯥꯔꯇꯤꯟꯁꯨ ꯌꯥꯎꯔꯝꯃꯤ, ꯃꯥꯅ ꯍꯦꯗ ꯑꯣꯏꯔꯝꯃꯤ꯫ ꯔꯤꯁꯔꯆꯇꯨꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯆꯍꯤ ꯈꯔ ꯂꯩꯔꯒ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯦꯁ ꯑꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔ ꯊꯣꯛꯅꯔꯛꯀꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯔꯤꯁꯣꯔꯁ ꯈꯔ ꯑꯗꯨ ꯃꯨꯟꯅꯔꯛꯄꯗꯒꯤ ꯄ꯭ꯂꯥꯅꯦꯠꯇ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯩꯝꯇ ꯂꯩꯍꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯔꯥ ꯍꯦꯟꯅꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯃꯥꯔꯇꯤꯟꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯁꯣꯂꯔ ꯁꯤꯁꯇꯦꯝꯗ ꯇꯤꯇꯥꯟꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯃꯥꯟꯅꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠꯁꯤ ꯈꯛꯇꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯊꯪꯗ ꯃꯤꯑꯣꯏꯕꯅ ꯂꯩꯕ ꯌꯥꯒꯗꯕꯁꯦ꯫ ꯑꯗꯨꯕꯨ ꯇꯤꯇꯥꯟꯗ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯤꯊꯦꯟꯒꯤ ꯅꯣꯡ ꯆꯨꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯏꯪꯕꯒꯤ ꯆꯥꯡꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯌꯥꯝ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯝꯃꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯠꯇ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏ 18ꯕꯨ ꯃꯣꯗꯤꯐꯥꯏ ꯇꯧꯔꯒ ꯇꯤꯇꯥꯟꯗ ꯂꯩꯕ ꯌꯥꯅꯕ ꯃꯣꯏ 18ꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯅꯕ, ꯍꯥꯏꯕꯗꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯃꯍꯨꯠꯇ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯣꯏꯅ ꯁꯣꯔ ꯍꯣꯟꯅꯕ ꯑꯃꯗꯤ ꯑꯏꯪꯕꯗꯨꯕꯨꯅ ꯂꯩꯕ ꯉꯝꯅꯕ ꯆꯥꯅꯅꯕꯅꯤ꯫ ꯀꯣꯟꯐꯔꯦꯟꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯀꯟꯇ꯭ꯔꯤ 500ꯇꯒꯤ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏ 18ꯅꯤ꯫ ꯀꯣꯟꯐꯔꯦꯟꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯂꯥꯜꯂꯤ, ꯁꯤꯁꯦ ꯐꯣꯜ ꯏꯚꯣꯂꯨꯁꯟ ꯀꯧꯏ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯁꯤꯗ ꯊꯣꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯦ ꯈꯪꯏ, ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯊꯣꯛꯆꯔꯕꯅꯤ꯫ ꯁꯤꯒꯤ ꯔꯤꯁꯣꯔꯁꯦꯁꯁꯤꯒꯤ ꯀꯣꯟꯐꯔꯦꯟꯁ ꯂꯣꯏꯕꯒ ꯃꯤꯑꯣꯏꯁꯤꯡ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯅꯕ ꯂꯦꯕꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ 18ꯕꯨ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯞꯇꯥꯁꯤꯗ 18 ꯍꯦꯟꯅ ꯗꯣꯁ ꯀꯥꯞꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯗꯥꯛ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯃꯍꯨꯠꯇ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯅꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯛꯁ ꯋꯤꯛꯇ ꯃꯣꯏ 18ꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯕꯥꯔꯕꯤꯀ꯭ꯌꯨ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ꯫ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯅ ꯑꯔꯣꯏꯕ ꯌꯨ ꯊꯛꯄ ꯑꯔꯣꯏꯕꯅꯤ꯫ ꯑꯦꯕꯤꯒꯦꯜ ꯄꯥꯔꯇꯤ ꯂꯣꯏꯔꯒ ꯌꯨ ꯉꯥꯎꯔꯝꯃꯤ꯫ ꯔꯤꯛꯅ ꯁꯦꯟꯅꯔꯒ ꯀꯥꯗ ꯄꯨꯁꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯔꯤꯛꯇꯨ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯦꯕꯤꯒꯦꯜꯅ ꯆꯦꯛ ꯇꯧꯕꯗ ꯐꯤꯚꯔ ꯌꯥꯝ ꯀꯜꯂꯝꯃꯤ꯫ ꯑꯦꯕꯤꯒꯦꯜꯅ ꯍꯤꯗꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯍꯧꯔꯛꯄꯗ ꯃꯤ 18 ꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯃꯝ ꯊꯣꯛꯂꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯀꯨꯏꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯕꯗꯒꯤꯅꯤ꯫ ꯃꯤꯅꯤꯠ 40ꯃꯨꯛ ꯔꯤꯛꯀ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ ꯉꯝꯃꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯔꯤꯛꯇꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯔꯤꯛꯀꯤ ꯃꯤꯍꯨꯟ ꯁꯣꯟꯊꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯣꯏ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯤꯛꯅ ꯏꯔꯣꯏꯔꯒ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯣꯏ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ, ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ꯫ ꯔꯤꯛ 42 ꯃꯤꯅꯤꯠ 7 ꯁꯦꯀꯦꯟ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯔꯤꯛ ꯑꯃꯗꯤ ꯑꯦꯕꯤꯒꯦꯜꯅ ꯄꯨꯜꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯦꯕꯤꯒꯦꯜꯅ ꯔꯤꯛꯀꯤ ꯑꯉꯛꯄ ꯅꯔꯚ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯣꯛꯀꯤ ꯁꯥꯏꯗ ꯏꯐꯦꯛ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯦꯕꯤꯒꯦꯜꯅ ꯔꯥꯏꯅꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯗꯨ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯊꯣꯛꯂꯛꯄ
नुपा अमगी नुपीनी राइनाना हाइरमी आई सिगी एक्सपेरिमेंट यावसे यामना पामदे हाइना अदुबु दिमना अगी वा अमा फौ ताबिदे अदुना राइनाना लाकपनी हाइरमी रिक्तु एक्सपेरिमेंट अमगी सर्जरी तौरमी सर्जरी दुगा मरी लेनबसिंग एविगेलना रिसर्च तौरमी सर्जरी दुगी नुमिदांगदा एविगेलना रिक थीबा खंगमदे मा थीना किचन दा लामी एविगेलना रिक्तु मागी मशा पुंबदा आइसना थंबदु उरमी रिकी हकचांगदु साबदा लोरमी अदुना एविगेलना आइस यावबा बकेट अमा पुरगा पिरमी बकेट अदुदा रिकना मखुद हापमी अदुगा हाइरमी आई केमता इंगबा फाउदे हाइना मसिना ताकपदी तितानगी अयिंगबदु खांगदुना लेबा ngamani हाइना मथंगी एक्सपेरिमेंट वॉलंटियर सिंगदु मिथेन यावबा इसिंगदा इरोहलमी मिथेन अमदि नाइट्रोजन की गैस मार्क्स उपगा लमजन चलहले सुमाइना एक्सरसाइज मखल नुमित खरनी तौरमी नुमित खरा लेरगा वॉलंटियर सिंगदु चेंजिंग रूम दा चेंज तौरिंगैदा टेलिना सम यामना केले हाइरमी वॉलंटियर अमनसु मासु केले हाइरमी वरी सारिंगै अदुदा नुपी अमा ई ओरमी डॉक्टर कोरमी डॉक्टर लाक्तुना फनबा होनरमी अदुबु डॉक्टर दुना कनबा ngamamdana शिखिरमी अदु उबुदगी अतै वॉलंटियर सिंगसु पाखलमी मखोय सिंगसु सुमाइना तौबा याय हाइना हौजिक मखोय सिंगदु ओइरकदबा थोकदबा सिंग खंgai रिकी युमदा मोय पुला मी मखोय लोइना पाखलमी राइना अमसुंग दिम नुपी शिबदुना मरम ओइरगा याम पाखलमी दिम तु पैनिक ओरमी अदु उबदा राइनाना थेमनबा होनरमी अदुबु दिम तु आरोर कंट्रोल ओइदुना राइनादा खुद थारमी राइना अदु खुदक्ता वानथरमी अदु उबदा मयाम चंगदुना दिमपु खाममी दिमतु यामना का हेना शावरमी सिना ताकपदी एक्सपेरिमेंट अदुना मरम ओइरगा यामना का हेना एग्रेसिव ओइबा हेलली नोंगालगा डॉक्टर फ्रेयादु रिकी युमदा टेस्ट खरा तौबा लामी डॉक्टर दुना हारमी वॉलंटियर नुपी अदु किनी स्टोन मरम ओइरगा सिबनी एक्सपेरिमेंट तुना नते हाइना हारमी रिक्तु ई ओरमी एविगेलना ई गी सैंपल दु लौरगा अदुगा मानो ओइना टेस्ट तौरगा येंगे खलमी रिक्तु मागी उनसादु मसा मतोंदा मकु हुरमी अमदी मकु खोकपा यारमी मथंगी नोंगानबदा एविगेलना लेफ्टा रिकी ईदु टेस्ट तौरमी टेस्ट तौबदा खंगमी ब्लडता अंगंगपा कंपाउंड मैम यावुरमी मदुगी मरमदा एक्सपेरिमेंट गे पिरकपा लाइरिकतुदा अमता पालमदे एविगेलना यामना ngami प्रोफेसर दुगा उननबा यामना हाइजरमी अदुबु प्रोफेसर दुना ताशनरमदे अदुगी नुमित अदुदा रिकीगी आई सर्जरी तौरमी मरमदी अमम्बदा उनबनी युम योरकपदा अदुगी साइड इफेक्ट ओइना रिकी ममितगी इतारमी अदुना रिकपु लेफ्टा पुरामी एविगेल दु प्रोफेसर गा थेंगनरमी एविगेल ना प्रोफेसर दा यामना साउरगा चेरमी एक्सपेरिमेंट की मरमदा वा यामना लोली हरमी अदुबु प्रोफेसर दु ताशनदना चटखिरमी एविगेल दु युम हलकपदा राइनागी युमदा मिलिटरी याम लेबदु उरमी मनुंग चंगे तौबदा मिलिटरी कांगबुना थिंगमी माना लामना दिमपु उरमी दिम की फिबम दु येंगबदा मियोयबगी फिबम का मानरमदे दिमना मागे नुपी राइनाबु हातुना मोयगी युमगी थोंगनाउ दुदगी लंगथोअमी दिमदु एक्सपेरिमेंट दुना मरम ओइरगा एग्रेसिव याम ओइरमी साउबा हेमंदुना फाथबा ngamdabadagi मागी नुपीबु हालिबनी मिलिटरी कांगबुना माबु पुदुना चटखिरमी नुमितुगी नुमिदांगदुदा एविगेलना रिकीगी की कार्ड हुरालगा फैसिलिटी दा चंगमी अदुगा वॉलंटियर सिंगी फाइल सिंदु येंगमी वुमेन वॉलंटियर अमा शिबदु किडनी स्टोन दगी शिबो अरमदे एक्सपेरिमेंट तुना मरम ओइरगा शिबनी हाइबदु खंगमी मतम अदुदा प्रोफेसर मार्टिन गा नशा टीम गा मीटिंग तौबदु उरमी एविगेल ना तुमिन्ना तारामी मीटिंग अदुदा प्रोफेसर अदुगी मथक्ता केस तौरमी मदुदी मियोयबगी मथक्ता अरानबा एक्सपेरिमेंट तौबगी दंदी पीनी हारमी यामना थुना एक्सपेरिमेंट तौबा लेबनबा हारमी मथंगी अयुक्ता प्रोफेसर दुना रिक उनबा लामी प्रोफेसर ना एविगेल दा हारमी आइना एक्सपेरिमेंट तौबा हौरे तितान चटपा यानबा अदुबु एक्सपेरिमेंट तौरिबा वॉलंटियर सिंगदु पोलोइदा करी ओरकनी हाइबा खंगदे हाइबदी DNA मानदबनिना अदुगा मोगी हकचांग से
ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯔꯤꯛ ꯇꯧꯏ꯫ ꯔꯤꯛꯁꯦ ꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯗ ꯁꯔꯚꯤꯁ ꯇꯧꯕ ꯉꯝꯃꯤ꯫ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯀꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕ ꯍꯛꯆꯥꯡꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯤꯆꯔ ꯑꯣꯏꯅ ꯑꯣꯏꯔꯅꯤ꯫ ꯁꯤꯕꯨ ꯍꯣꯃꯣꯇꯤꯇꯥꯟ ꯀꯧꯏ꯫ ꯃꯤꯑꯣꯏꯕꯗꯒꯤ ꯇꯣꯉꯥꯜꯂꯤ꯫ ꯐꯤꯚꯝꯁꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯔꯤꯛꯁꯦ ꯀꯔꯝꯕ ꯐꯤꯆꯔ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯦ ꯃꯌꯥꯏꯗ ꯇꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯔꯤꯛꯀꯤ ꯑꯥꯏ ꯁꯔꯖꯔꯤ ꯑꯃꯨꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯁꯔꯖꯔꯤꯗꯣ ꯂꯣꯏꯔꯒ ꯔꯤꯛꯇꯨ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯗꯁꯨ ꯎꯕ ꯉꯝꯃꯝꯃꯤ꯫ ꯔꯤꯛꯅ ꯃꯥꯒꯤ ꯃꯆꯥ ꯂꯨꯀꯥꯁꯇ ꯇꯤꯇꯥꯟꯗ ꯇꯧꯒꯗꯕ ꯃꯁꯥꯗ ꯑꯣꯏꯔꯛꯀꯗꯕ ꯁꯤꯡꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯗꯨ ꯇꯥꯕꯗ ꯂꯨꯀꯥꯁ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯝꯃꯤ꯫ ꯔꯤꯛꯇꯨ ꯐꯥꯏꯅꯦꯜ ꯁꯔꯖꯔꯤ ꯇꯧꯔꯝꯃꯤ, ꯃꯗꯨꯗ ꯔꯤꯛꯀ ꯇꯦꯂꯤꯒ ꯍꯤꯡꯉꯝꯃꯤ꯫ ꯑꯇꯩ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯦꯕꯤꯒꯦꯜꯒ ꯃꯆꯥꯅꯨꯄꯥ ꯂꯨꯀꯥꯁꯀ ꯁꯔꯖꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯤꯛꯄꯨ ꯎꯅꯕ ꯐꯦꯁꯤꯂꯤꯇꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥ ꯎꯕꯗ ꯃꯣꯏ ꯑꯅꯤꯃꯛ ꯉꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯔꯤꯛꯇꯨ ꯑꯇꯣꯞꯄ ꯀ꯭ꯔꯤꯌꯦꯆꯔꯗ ꯑꯣꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯂꯣꯏꯅ ꯉꯧꯊ꯭ꯔꯣꯛ ꯉꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯃꯥ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯅꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯍꯣꯃꯣꯇꯤꯇꯥꯟꯗꯤ ꯂꯣ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯗ ꯋꯥ ꯉꯥꯡꯉꯝꯃꯤ, ꯅꯣꯔꯃꯦꯜ ꯃꯤꯑꯣꯏꯕꯗꯤ ꯇꯥꯕ ꯉꯝꯃꯝꯗꯦ꯫ ꯔꯤꯛꯇꯨ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯌꯨꯝꯗꯨꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯇꯦꯂꯤꯖꯨ ꯔꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯃꯗ ꯑꯣꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯏ ꯇꯩꯔꯝꯃꯤ꯫ ꯇꯦꯂꯤꯖꯨ ꯌꯥꯝꯅ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯑꯝꯃꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯁꯤꯅ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯌꯦꯆꯔ ꯑꯁꯤ ꯌꯥꯝꯅ ꯑꯦꯒ꯭ꯔꯦꯁꯤꯚ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯂꯤꯇꯔꯤ ꯈꯔ ꯔꯤꯛꯀ ꯇꯦꯂꯤꯒ ꯐꯥꯕ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯔꯤꯛꯅ ꯃꯥꯒꯤ ꯑꯅꯧꯕ ꯄꯋꯥꯔ ꯐꯪꯉꯝꯃꯤ꯫ ꯄꯋꯥꯔ ꯑꯗꯨꯅ ꯃꯤꯂꯤꯇꯔꯤꯁꯤꯡꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯑꯦꯕꯤꯒꯦꯜꯗꯨ ꯀꯤꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯤꯛꯇꯨ ꯐꯥꯊꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯦꯕꯤꯒꯦꯜꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯃꯕꯥꯅꯤ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯅ ꯔꯤꯛꯅ ꯑꯦꯕꯤꯒꯦꯜꯒꯤ ꯃꯈꯨꯠꯇ ꯊꯝꯃꯒ ꯑꯦꯕꯤꯒꯦꯜꯒꯤ ꯃꯥꯏꯟꯕꯨ ꯄꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯂꯥꯛꯑꯝꯃꯤ꯫ ꯑꯦꯕꯤꯒꯦꯜꯅ ꯔꯤꯛꯄꯨ ꯊꯦꯝꯃꯒ ꯅꯣꯔꯃꯦꯜ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯔꯤꯛꯇꯨ ꯐꯦꯁꯤꯂꯤꯇꯤꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯔꯤꯛꯇꯨ ꯇꯤꯇꯥꯟꯗ ꯊꯥꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯤꯛꯇꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯉꯝꯗꯦ꯫ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔꯅ ꯑꯦꯕꯤꯒꯦꯜꯕꯨ ꯀꯝꯄꯥꯎꯟꯗ ꯑꯃ ꯀꯥꯞꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯝꯄꯥꯎꯟꯗ ꯑꯗꯨꯅ ꯔꯤꯛꯀꯤ ꯃꯦꯃꯣꯔꯤ ꯀꯥꯎꯍꯟꯅꯕꯅꯤ꯫ ꯑꯦꯕꯤꯒꯦꯜꯗꯨ ꯁꯦꯜꯗ ꯆꯪꯉꯝꯃꯤ, ꯑꯗꯨꯕꯨ ꯔꯤꯛꯇꯨ ꯀꯞꯄꯒ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯀꯥꯎꯕ ꯄꯥꯝꯃꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯦꯕꯤꯒꯦꯜꯅ ꯔꯤꯛꯇ ꯀꯝꯄꯥꯎꯟꯗꯨ ꯀꯥꯞꯁꯜꯂꯝꯃꯤ꯫ ꯁꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯑꯦꯕꯤꯒꯦꯜ, ꯂꯨꯀꯥꯁ ꯑꯃꯗꯤ ꯗꯣꯛꯇꯔꯒ ꯆꯦꯟꯊꯣꯔꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯔꯤꯛꯀꯤ ꯈꯨꯠꯊꯥꯡꯗ ꯀꯥꯞꯈ꯭ꯔꯤꯕ ꯀꯝꯄꯥꯎꯟꯗꯨ ꯑꯣꯟꯅꯔꯝꯃꯤ ꯍꯥꯏꯕ ꯀꯣꯟꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯔꯤꯛꯁꯨ ꯋꯥꯟꯊꯕ ꯁꯥꯖꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯑꯃꯅ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤꯂꯤꯇꯔꯤꯗꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯥ ꯏꯂꯥꯏ ꯂꯥꯏꯅ ꯆꯦꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯦꯕꯤꯒꯦꯜꯒ ꯃꯆꯥꯅꯨꯄꯥꯒ ꯊꯦꯡꯅꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯣꯜꯖꯔ ꯂꯥꯛꯑꯝꯃꯤ꯫ ꯑꯦꯕꯤꯒꯦꯜꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯔꯤꯛꯁꯦ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕꯅꯦ, ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕ ꯑꯣꯟꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕꯁꯨ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯗꯤ ꯌꯥꯝ ꯊꯨꯅ ꯁꯤꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯕꯨ ꯍꯤꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯇꯤꯇꯥꯟꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯦꯕꯤꯒꯦꯜꯗꯨ ꯔꯤꯛꯄꯨ ꯍꯤꯡꯍꯟꯅꯤꯡꯕꯅ ꯄꯥꯝꯗ꯭ꯔꯁꯨ ꯔꯤꯛꯄꯨ ꯇꯤꯇꯥꯟꯗ ꯊꯥꯅꯕꯗꯤ ꯌꯥꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯃꯔꯛꯇꯁꯨ ꯂꯩꯕꯗ ꯈꯨꯗꯣꯡꯁꯨ ꯊꯤꯔꯛꯀꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯛꯇꯨ ꯇꯤꯇꯥꯟꯗ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯊꯥ ꯈꯔ ꯂꯩꯔꯒ ꯄ꯭ꯔꯣꯐꯦꯁꯔꯗꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯅ ꯇꯤꯇꯥꯟꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯦꯕꯤꯒꯦꯜ ꯑꯃꯗꯤ ꯗꯣꯛꯇꯔ ꯐ꯭ꯔꯦꯌꯥꯒꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯂꯨꯀꯥꯁ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯥꯕꯨ ꯑꯇꯤꯌꯥꯗ ꯌꯦꯡꯅꯕ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯔꯤꯛꯇꯨ ꯇꯤꯇꯥꯟ ꯄ꯭ꯂꯥꯅꯦꯠꯇ ꯂꯩꯔꯝꯃꯤ꯫ ꯇꯤꯇꯥꯟꯗ ꯂꯩꯕꯗꯒꯤ ꯔꯤꯛꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯟꯇꯣꯛꯇꯨꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯄꯋꯥꯔ ꯍꯦꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯦ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯍꯥꯏꯗꯣꯛꯇꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯐꯦꯁꯔꯕꯨꯁꯨ ꯖꯦꯜꯗ ꯊꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤꯗ ꯅꯨꯡꯉꯥꯏ-ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫